ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯗ ꯎꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯀꯥꯎꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯎꯠꯆꯒꯗꯧꯕꯅꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯁꯛꯂꯤꯕꯁꯤꯅ ꯀꯣꯚꯔꯅꯤ ꯏꯁꯩ ꯑꯣꯔꯤꯖꯤꯅꯦꯜꯗꯤ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝꯒꯤꯅꯤ ꯑꯗꯨꯒ ꯔꯤꯚ꯭ꯌꯨ ꯇꯧꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯅ ꯔꯥꯖ ꯑꯌꯦꯛꯄꯝꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯂꯤꯡꯛꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯁꯤ Su lao lửa hài ngày hôm mai ngày vàng lật lô đào để lấy vỡ lâm lên đất chắc nghĩ là ta không su lao lửa hài ngày hôm mai ngày vàng lật lô đào để lấy vỡ lâm lên đất chắc nghĩ là ta không cao su lấy tên anh buồn làm để đúng lấy nơi su 이세이제 ꯌꯥꯝ ꯐꯖꯩ 이세이 ꯗꯥꯔꯥꯁ ꯍꯥꯏꯇꯥꯔꯦ ꯗꯥꯔꯥꯁ ꯑꯌꯦꯛꯄꯝꯅ ꯁꯛꯄ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯩꯅ ꯗꯥꯔꯥꯁꯀꯤꯁꯦ ꯔꯤꯚ꯭ꯌꯨ ꯇꯧꯖꯕꯒꯤ ꯃꯔꯝꯁꯦ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯅ ꯐꯨꯜ ꯁꯣꯡ ꯊꯦꯡꯅꯕꯁꯦ ꯁꯤꯖꯤꯝ ꯈꯛꯇꯅꯦ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯊꯦꯡꯅꯕꯗ ꯁꯨꯃꯥꯏꯅ ꯅꯦꯆꯔꯦꯜꯂꯤ ꯁꯛꯄꯗ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯏꯁꯩꯁꯦ
ꯙꯔꯥꯁꯀꯤꯁꯦ ꯍꯥꯟꯅ ꯊꯦꯡꯅꯕꯒꯤ ꯃꯥꯒꯤ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯃꯇꯦꯛ ꯑꯃ ꯃꯤꯅꯤꯠ ꯑꯃꯃꯨꯛꯀꯤꯗꯨꯕꯨꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯗꯣ ꯃꯌꯥꯝ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯛ ꯅꯝꯖꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯝꯃꯅꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕ ꯑꯃꯗꯤ ꯏꯁꯩꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯕ ꯁ꯭ꯇꯨꯗꯤꯑꯣ ꯚꯔꯖꯟ ꯑꯝꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯪ ꯄꯨꯊꯣꯛꯑꯒꯗꯤ ꯁꯨꯄꯔ ꯍꯤꯠ ꯁꯣꯡ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯏꯁꯩ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔꯒ ꯂꯩꯕ ꯌꯥꯕ ꯏꯁꯩ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝꯅꯁꯨ ꯏꯁꯩꯁꯦ ꯁꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯏꯁꯩꯁꯤꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯔꯩꯕꯈꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯔꯤꯚ꯭ꯌꯨ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯟꯊꯣꯏ ꯋꯥꯏꯒꯨꯔꯨꯖꯝꯅ ꯈꯨꯔꯨꯝꯖꯔꯤ